building permission si municipality da changra thadorapte na koi da highway yam lamado online permission sina koi da haira roi masidi tentative time am leuni na numit kunthra ni gi manungda pigado I mean losing do ni haibani na masi yamna transparent leba system ama sina pohedani haibagi mahut ki makha da lebi ba koi chief town planner madi mai team loina NIC gi mateng pangbi gi ba de pangbi gi ba ina palu da kudimo kusui takado pungduksari hadak laiwa tang trama gi manungda date 15 October ba gi manungda koi architect register architect singna online submission tawboda ali tang trama gi manungda submission taw 1 to 5 haitai koi policing tara gi mana bijagani kan hona belo aina thamjani paisa gi sana bi haidare imphal manungi leiriba building ayamba municipal corporation gi building permission yaudra pungsa da nusane matam si change tawre ngasi online ba epoina hore se sarkar sina online ba packet ba hore si building bylaws yaudra pungsa da sa sina yamna maung tahandaba degi drainage system da kaihan ba hingona gi athapa lerekta ba palang naksana sarak ba sina kai kaim ka arqui ka thok tar gadi asowa kogi kudong thiba nangado mayam am sulei so that yum sabiri ba khudimang na kogi building bylaws si khangna online submission tawiro ha gai